ꯁꯤꯁꯤꯅꯤ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯅꯝ ꯊꯣꯛꯂꯛꯄꯁꯦ. Hi friends, welcome back to my channel. Ngasi aina chajagdorisi yen thongbani. Aikoigi kay aini desi yen haitare yumgi yen duni. Koi maite yen ka aina bodo aduduni yam chawe. Sisidayda laujaraga thongjabani aduga hangam chamthong amaga aduga extra gravy amaga yen thongbase aikoigi chanam gi mongda aikoigi Manipur da thongjabado adugi mongda thongbani alu piece amani amaga hapcharaga thongjabani alu khar chauna hapaga thongjabani se masigi recipe di yaujadre doi chili naw mayam sing haujarage haudringai mamang dei chili naw mayam sing da request haujari ai gi video asibu loi fo yengbiraga like comment share to biramu amasung anoba lakpai chili naw sing na subscribe to biramu haujarage chili naw mayam sing haubasi ahan bagi hangam si acham amtang hana chaki ge koi chili naw mayam sing aduga sigi leg piece si wan jarage how ya yamna kalle masala jo Ngata han masakau sida thajan dore hangam jamdong ja nam ta cha ki ge maru sisu yam kalle mai se siya kati kadong male ya alu ni chanamsi chajarake chanamsi thau
ꯁꯤꯁꯤꯅꯤ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯅꯝ ꯊꯣꯛꯂꯛꯄꯁꯦ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯆꯅꯝꯁꯦ ꯑꯃꯒ ꯆꯥꯈꯤꯒꯦ ꯋꯥꯎ ꯌꯥꯝ ꯀꯜꯂꯦ